너 설마 지나 대가람자? 응, 대가람자 지나나요? 없어. 내 설마 그때 대가람자 지나네? Mẹ bữa lại tức là ô ngã thùng mấy giang xí mẹ em lại gà nó ngã thùng mấy giang xí mẹ em lại tức là kêu 앞에 바나나 올라오나? mẹ em ngã thùng bạ gì 테이블로 바나나 올라오네? camera xem biết có mấy xiên xiên cái điều gì mẹ em xem ngàn rồi 노그리 하였어? 노그리 울로 하였어? xem như cô mẹ em 라키 울로 하였어? 노그리 아와야 도예 ngã thùng mà ngã thùng và thầm thả thật gì chứ các bác sĩ khả năng đi xôi cái đấy mà các chân mà lỗi nó có thời gian nào vậy ngày mình xin người rất là ghé mình xin như thái sản mình lùm bù hẳn là cái 내가 내가 chân 보내 kìa em 다리 걷거든 가둔 em ngã không muốn im em comment mùng vàng thật thật chứ em comment Come on. গার্জন মানুহ আহিছে মানুহ লাইক কৰোঁ লাইক মচাম তেন কবি ৰং এম ngã thùng với này thế cái này có ngã sao তিমি মাছ বুলি কয় তিমি মাছ মইতো তিমি বুলি কৈছোঁ দে ফোন কৰোঁতে timi কৈছে কি আনছা ngã kilo anh ni em হাৰাই মুৰে বনাইছোঁ বুলি কৈছোঁ হয় নেকি কি এই 2 কুইণ্টেলৰ এটা তিমি মাছ ꯐꯖꯅ আনিছিলোঁ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯎꯇꯤ ꯃꯣꯏ ꯑꯁꯥꯃꯤꯁ ꯁ꯭ꯇꯥꯏꯜꯗ ꯇꯧꯕꯅꯤ মই কৈছিলোঁ যে 2 কুইণ্টেলৰ তিমি এটা আনিছিলোঁ মাথা দি ৰান্ধিছোঁ খাৰ পেটটো দি ৰান্ধিছোঁ আলু মৰিং বিলাহী খাছো নাই মৰিং খাছো আৰু ফিছা দি বনাইছোঁ ঔটেঙা ঔটেঙা বনাবলৈ ভালেই Vale, yo. Em like mà sao mà tung tụ video mo? Like, comment. Rồi, lại. Phải chưa chứ? দাড়ি কাটবো আৰু ডিউটি যাম Ngasidi haizang haudori mubangda.
ꯁꯤꯡ ꯈꯔ ꯍꯥꯞꯀꯦ ꯁꯤꯡ ꯃꯌꯥꯝꯇ ꯍꯥꯡꯉꯦꯀꯣ ꯁꯧꯒꯠꯂꯛꯇ꯭ꯔꯤꯍꯦ ꯃꯌꯥꯝ ꯁꯤꯒ ꯇꯣꯃꯦꯇꯣ ꯈꯔ ꯆꯥꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯍꯩꯕ ꯃꯑꯣꯡꯗꯅꯤ ꯊꯣꯡꯖꯔꯤꯁꯦ ꯃꯌꯥꯝ ꯁꯤꯡ ꯈꯔ ꯆꯥꯏꯁꯤꯟꯒꯦ ꯁꯤꯡꯅꯤ ꯃꯆꯨꯁꯨ ꯐꯖꯔꯕ ꯃꯌꯥꯝ ꯃꯆꯨꯁꯨ ꯐꯖꯔꯕꯅꯤ ꯀꯂꯔꯁꯦ ꯅꯤꯡꯊꯝꯊꯥꯒꯤ ꯄꯣꯠ ꯍꯥꯏꯁꯦ ꯂꯣꯏ ꯍꯥꯎꯗꯣꯏꯅꯤ ꯇꯣꯞꯁꯜꯂꯦ ꯁꯤꯒꯤ ꯇꯟꯖꯥꯁꯤꯒ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯦ ꯑꯝꯇ ꯐꯗꯤꯒꯣꯝ ꯂꯩ ꯐꯗꯤꯒꯣꯝ ꯑꯝꯇ ꯆꯥꯝꯐꯠ ꯇꯧꯈꯤꯒꯦ ꯐꯗꯤꯒꯣꯝ ꯙꯨꯅꯤꯌꯥ ꯄꯥꯠ ꯃꯌꯥꯝ ꯃꯁꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛ ꯀꯟꯕ ꯃꯇꯝꯅꯤꯀꯣ ꯐꯧ ꯂꯣꯟꯕ ꯈꯣꯠꯄ ꯐꯧ ꯈꯥꯎꯕ ꯈꯣꯠꯄ ꯃꯇꯝꯅꯤ ꯐꯗꯤꯒꯣꯝ ꯁꯣꯏꯈꯤꯒꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯊꯟꯊꯔꯛꯑꯒꯦ ꯑꯔꯨꯝ ꯍꯧꯔꯦ ꯃꯌꯥꯝ ꯑꯔꯨꯝ ꯍꯧꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯁꯨ ꯉꯝꯗꯕꯅꯤ ꯑꯔꯨꯝ ꯍꯧꯗꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯧꯔꯤ ꯈꯣꯡ ꯑꯁꯦ ꯌꯥꯝ ꯏꯪꯉꯤ ꯑꯗꯨꯅ ꯏꯔꯨ ꯊꯣꯛꯇ꯭ꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯀꯅꯥ ꯀꯅꯥꯅ ꯌꯦꯡꯉꯤꯕ ꯈꯣꯠꯂꯤꯕ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯁꯨ ꯉꯥꯒ ꯊꯣꯡꯗꯕꯅꯤꯉꯥꯏ ꯍꯧꯖꯤꯛꯄꯨꯗꯤ ꯊꯣꯡꯉꯣꯏ ꯆꯥꯎꯔꯦ ꯍꯅꯨꯃꯥꯟ ꯒꯣꯗꯥꯅꯤ ꯃꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯨꯝ ꯈꯔ ꯁꯨꯝ ꯇꯧꯔꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤꯁꯦ ꯑꯁꯦꯝꯕ ꯉꯧꯔꯦ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯃꯌꯦꯛ ꯁꯦꯡꯅ ꯀꯦꯃꯦꯔꯥꯁꯦ ꯉꯁꯤ ꯏꯋꯥ ꯋꯥꯎꯅ ꯎꯏꯌꯦ ꯀꯩꯅꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯀꯃꯦꯟ ꯁꯧꯗꯤ ꯁꯧꯒꯠꯂꯦ ꯈꯔ ꯃꯅꯨꯡꯗ ꯕꯨꯗꯨꯛ ꯇꯧꯕ ꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯅꯦ ꯀꯧ ꯉꯥꯁꯦ ꯃꯌꯥꯝ ꯁꯤꯅꯤ ꯉꯥꯁꯦ ꯉꯥ ꯀꯤꯂꯣ 2 ꯁꯤꯁꯨ ꯌꯥꯎꯔꯦ ꯁꯤ ꯃꯆꯥꯁꯦ ꯄꯦꯛ ꯂꯥꯎꯅ ꯉꯧꯔꯃꯤ ꯍꯌꯦꯡ ꯏꯔꯣꯜꯂꯒ ꯇꯧꯊꯔꯛꯀꯦ ꯍꯥꯏꯅ ꯃꯨꯛꯕꯥꯡꯒꯤ ꯁꯤꯁꯦ ꯀꯤꯂꯣ 2 2 ꯀꯤꯂꯣ ꯃꯥꯁ ꯏꯇꯨ ꯑꯣꯏꯂꯦ ꯔꯧ ꯃꯥꯁ ꯁꯤꯅ ꯃꯤꯔꯒꯥ ꯃꯆꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯉꯥꯁꯦ ꯂꯧꯔꯛꯄꯅꯤꯗ ꯃꯦꯝ ꯏꯀꯥꯏꯊꯕꯤ
ꯏꯀꯥꯏꯊꯕꯤ ꯃꯟꯈꯤꯒꯦ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤꯁꯨ ꯂꯧꯔꯛꯏꯀꯣ ꯁꯦ ꯏꯀꯥꯏꯊꯕꯤꯁꯤꯗ ꯀꯣꯠꯅꯕꯅꯤ ꯃꯨꯛꯕꯥꯡ ꯐꯖꯅ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯁꯦ ꯏꯀꯥꯏꯊꯕꯤꯅꯤ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤꯁꯤꯁꯨ ꯄꯤꯔꯛꯏꯃꯦꯅ ꯈꯔ ꯂꯤꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯈꯔꯗꯤ ꯂꯤꯔꯦ ꯍꯅꯨꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯊꯣꯛ ꯇꯧꯔꯛꯑꯦꯅꯦ ꯍꯅꯨꯕꯤ ꯃꯇꯨꯡ ꯃꯅꯥꯎ ꯅꯉꯣꯟꯗ ꯂꯩꯖꯔꯔꯣꯏ ꯊꯣꯛ ꯇꯧꯕ ꯄꯩꯁꯥ ꯊꯣꯛ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯕ ꯐꯠꯇꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯍꯅꯨꯕꯤꯁꯦ ꯏꯀꯥꯏꯊꯕꯤ ꯃꯟꯈꯤꯒꯦ ꯏꯟꯖꯥꯡ ꯑꯃ ꯁꯧꯒꯠꯂꯦ ꯑꯂꯤꯕꯉꯩꯗꯤ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯏꯀꯥꯏꯊꯕꯤꯁꯦ ꯀꯥꯏ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯃꯅꯤꯀꯣ ꯑꯩꯅ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯕꯤꯌꯨ ꯕꯕꯥꯔꯦ 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 ꯏꯟꯁꯥꯡꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯃꯌꯥꯝꯕ ꯑꯗꯨꯝ ꯍꯧꯔꯤꯅꯦꯕ ꯂꯣꯛ ꯊꯨꯡꯉꯤ ꯅꯠꯇꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯑꯔꯨꯝꯁꯦ ꯑꯃꯨꯛ ꯍꯧ ꯂꯣꯏꯔꯒ ꯂꯣꯛ ꯑꯃꯨꯛ ꯊꯥꯗꯣꯔꯛꯇꯣꯏꯔꯥ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯐꯣꯟ ꯂꯥꯛꯑꯦ ꯀꯅꯥꯏꯅꯣ ꯗꯤꯁꯇꯥꯔꯕ ꯉꯥꯏꯈꯣ ꯐꯣꯟ ꯃꯨꯠꯊꯠꯂꯨꯒꯦ ꯖꯣꯂꯣꯟ ꯂꯣꯏꯁꯤꯟꯅꯤꯒꯤ हेलो हेलो बहुत धाकधूक मासू एक बार नु पोसुलू 데이터 데이터 그거는 먼저 다리 같은 가지 갔다 오면 또 디지털 하기 때문에 time này 이카이ꯊꯕꯤꯁꯦ ꯂꯣꯏ ꯌꯥꯗ꯭ꯔꯦꯗ ꯃꯌꯥꯝ ꯀꯜꯂꯦ ꯐꯅꯁꯤꯗꯤ ꯆꯤꯛꯄꯗꯁꯨ ꯌꯥꯔꯛꯇ ꯆꯪꯉꯒꯗꯤ ꯊꯣꯛꯂꯛꯑꯣ ꯌꯥꯔꯣꯏꯍꯦꯕꯣ ꯏꯀꯥꯏꯊꯕꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯑꯃꯇꯪ ꯐꯪꯉꯤ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯖꯔꯤꯁꯤꯕꯨ ꯂꯥꯕ ꯆꯥꯕ ꯌꯥꯕ ꯌꯦꯡꯉꯦ ꯃꯐꯝꯗꯨꯗ ꯍꯦꯛꯎꯒꯦ ꯍꯥꯏꯅꯔꯒꯕ ꯃꯇꯣꯟꯁꯤꯗ ꯈꯜꯂꯒꯅꯤ ꯑꯩꯅ ꯆꯤꯛꯇꯣꯏꯁꯦ ꯏꯀꯥꯏꯊꯕꯤ ꯁꯥꯅ ꯂꯩꯇꯦꯅ ꯇꯧꯔꯒ ꯑꯝꯇ ꯍꯥꯡꯉꯁꯤ
ꯉꯥ ꯍꯥꯞꯊꯔꯒꯦ ꯃꯌꯥꯝ. ꯉꯥꯅ ꯊꯜꯂꯦꯍꯦ ꯃꯌꯥꯝ. ꯁꯤ ꯈꯔ ꯊꯝꯍꯧꯔꯒꯦ ꯃꯌꯥꯝ, ꯆꯝꯊꯣꯡ ꯆꯔꯥꯡ ꯆꯥꯅꯕꯀꯣ. ꯁꯤ ꯈꯛꯇꯪ ꯍꯥꯞꯀꯦꯅ. ꯅꯞꯁꯜꯂꯁꯨ ꯆꯥꯛꯀ ꯆꯥꯗꯣꯔꯤꯕꯅꯤꯅꯕꯀꯣ. ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯒꯦ ꯅꯠꯇ꯭ꯔꯥ? ꯉꯥ ꯊꯣꯡꯕꯅꯤ ꯃꯌꯥꯝ, ꯉꯥ ꯊꯣꯡꯕ. ꯔꯧ ꯉꯥꯅꯤ. ꯃꯨꯛꯕꯥꯡ ꯐꯠ ꯇꯧꯔꯛꯀꯦ ꯁꯤ ꯂꯣꯏꯔꯒ. ꯃꯔꯤꯟꯈꯥ ꯉꯧꯒꯦ. ꯁꯣꯏꯒꯦ ꯁꯤꯗꯤ ꯈꯥꯃꯦꯟ ꯌꯥꯎꯗ꯭ꯔꯦ. ꯃꯔꯤꯟꯈꯥ ꯉꯧꯒꯦ. ꯈꯥꯃꯦꯟꯒ ꯂꯩꯔꯛꯄ ꯀꯥꯎꯔꯦ.
मास की और सब इस आगे डाले रक्षा ये ना ना करो আমরা সে বল করি লাই হাত করবো তাহলে ना तो लाइबत जी जाते तो हम डाले दे এটা জাল তো হাত করে कोई मोरे तो हम नहीं वर्तमान टाइम शॉर्ट बहुत बहुत शॉर्ट मरता है दिया आरो भी चले আমাদের তো হাঙ্গাম em làm cho bút lắm chắc là mới mang lại con cây chắc là cái mềm rồi em ngã thùng một số đồ tôi đi em ra sẽ có cái hàng ấy phay cái camera phay cái đấy
এর কি করবি হুম এই তো না ঠিক আছে একটু বড়টা বললাম আমাদের লাগানো দিতে বলো না ঠান্ডা থেকে দিই ও গরম মধ্যে তখন তো কোন জায়গাটা মানে যাইতে সময় হতে অমনোজ অমনোজ ওই চাকু এতে লৈ যা কলপাতটো ডাঙৰ এটা লৈ আহিবি ভাজোতে কৈ এই আছে যে বাথৰুম চাইডত আছে যে এই চাকুটো ওই না মই কাকু আচ্ছা ঠিক আছে এই ধোবা সাইডত দুই কামটো কৰি আহো না মই এইটো কৰি আছো না তুই লৈ মই কাকু গাটো ধোবা ঠিক আছে গাটো ধোবা যাই যাব টাইমত লৈ আহো কৈছো মই বাথৰুম চাইডত আছে না টাইম কিমান সেকেন্ড লাগে এইটো কথা চাই আকোতো লৈ যা মই তাকে কাম কৰি আছো না মই ট্ৰাই কৰিব বাকী আছে না আকোতো লৈ যা না হেই Ay, matulog tayo. Pati warim. Ponso na nalay. Mahala sila ganun yan. Ako maluri. Fadigom asu bakal sai khai lagi. Kamu sendiri besar. Fadigom sai finish. Marang kai sai đấy. Thằng ra rồi cái em nói đấy nga thùng mất rồi đi wow mà nung xì hết phải là nga thùng mà ấy nó thùng cái ấy nó sống thế đấy em Marin khang ngọc khai cái thế nó Marin khang ngọc chứ cái này cái thì mình mana khá là hấp dẫn nhỉ khao cái gì nhỉ masih kali hấp vậy mẹ Marin khang ngọc Kamen nama di HP kok Kamen lalu dongsa hengkam masih nggak sudah silakan
ꯀꯟꯅꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏꯕ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯨꯝꯁꯨ ꯀꯟꯅ ꯍꯧꯒꯠꯂꯛꯏ mẹ chay yang cũng là bu Đấy thang ngầu với em hàm men cái dấu đấy cái mùa rột cái cục của ra thân cái ngắt vào một tí rồi thì không em mùa rột sao đấy
ꯉꯥꯗꯣ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯕꯅꯤ. ꯑꯗꯨꯝ ꯁꯧꯒꯠꯂꯛꯏ ꯀꯟꯅ ꯃꯌꯥꯝ ꯋꯥ ꯉꯥꯡꯅꯤꯡꯒꯗꯧꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯅꯥ ꯀꯅꯥ ꯈꯪ ꯅꯣꯏꯅ ꯊꯤꯕꯣꯡꯒꯤꯅꯤꯅꯦ ꯍꯥꯏ ꯃꯌꯥꯝ ꯀꯅꯥꯅꯣ ꯈꯪꯗꯦ. ꯀꯔꯤ ꯍꯥꯏꯅꯣ ꯀꯃꯦꯟꯇ ꯌꯦꯡꯗ꯭ꯔꯕ ꯅꯪꯗꯣ ꯀꯃꯦꯟꯒ ꯌꯦꯡꯕ ꯁꯪꯗꯦꯅꯦ ꯑꯔꯨꯝ ꯍꯧꯔꯤ ꯀꯟꯅ ꯀꯃꯦꯟ ꯂꯣꯏꯁꯤꯜꯂꯁꯤꯔ ꯀꯩꯅꯣ ꯑꯃꯁꯤꯅ ꯊꯥꯖꯤꯜꯂꯝꯃꯤꯅꯤ ꯑꯩ ꯕꯟꯙꯨꯁꯤꯅ ꯂꯥꯏꯠ ꯊꯥꯎ ꯍꯥꯏꯅ ꯅꯥꯀꯟ ꯊꯥꯖꯤꯜꯂꯝꯃꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯑꯩꯁꯨ ꯀꯟꯅ ꯂꯣꯛ ꯑꯔꯨꯝ ꯇꯧꯈꯠꯂꯛꯏ ꯀꯟꯅ ꯏꯟꯈꯠꯂꯛꯏ ꯈꯣꯡꯒꯁꯤ ꯏꯟꯈꯠꯂꯛꯏ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯑꯦ. ꯉꯔꯥꯡꯗꯩꯅꯤ ꯉꯔꯥꯡꯗꯩ ꯆꯥꯛꯀ ꯆꯥꯗꯦ. ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯅ ꯊꯨꯝ ꯍꯥꯞꯆꯤꯟꯒꯦꯁꯦ ꯌꯥꯡꯅ ꯂꯣꯏꯅꯕ ꯑꯃꯅ ꯊꯥꯖꯤꯜꯂꯝꯕ ꯑꯃꯗꯨꯅ ꯀꯟꯅ ꯍꯤꯡꯀꯠ ꯑꯃꯒ ꯂꯨꯖꯕ ꯆꯠꯈꯔꯦ. ꯀꯃꯦꯟꯒ ꯄꯥꯕꯒ ꯁꯪꯗꯦꯗ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯐꯠꯇꯕꯕꯨ ꯇꯧꯔꯛꯏꯔ ꯑꯐꯕꯕꯨ ꯇꯧꯔꯛꯏꯔ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯌꯥꯛꯄꯤꯗꯕꯤ ꯂꯥꯛꯏ. ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏ. ꯀꯃꯦꯟꯒ ꯄꯥꯕꯒ ꯁꯪꯗꯦ. ꯂꯣꯏ ꯎꯔꯤꯗ ꯀꯞꯅꯕ ꯂꯥꯎꯅꯕ ꯃꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯔꯤꯅꯤ. ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯤꯁꯤꯗꯤ ꯐꯠꯇꯕꯗꯤ ꯇꯧꯗꯦꯕ. ꯇꯥꯔꯦ. ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯋꯥꯁꯦ ꯈꯥꯕꯩꯁꯤꯒꯕ ꯆꯥꯟꯅꯗ꯭ꯔꯦ. ꯈꯥꯕꯩꯁꯤꯅ ꯏꯆꯥꯎ ꯆꯥꯎꯔꯤꯕ. ꯉꯥꯒꯤ ꯃꯔꯤꯟ ꯈꯥ ꯉꯧꯕ. ꯍꯥꯂꯣ ꯈꯪꯉꯔꯣꯏ ꯉꯥꯄꯨꯡ ꯃꯅꯨꯡ ꯆꯪꯗ ꯌꯥꯔꯣꯏ ꯀꯟꯅ ꯕꯣꯂꯤꯕꯨꯗꯤ ꯉꯔꯥꯡ ꯂꯩꯔꯕꯅꯤ ꯉꯔꯥꯡꯁꯦ ꯑꯃ ꯆꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯐꯠꯇꯦ. ꯔꯝꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯄꯦꯛ ꯑꯅꯤꯒ ꯊꯛꯑꯗꯤ ꯐꯒꯗ꯭ꯔꯥ. ꯃꯣꯔꯣꯛꯁꯨꯕꯅꯤ ꯈꯔ ꯆꯥꯏꯒꯦ. ꯃꯆꯨ ꯌꯥꯎꯗ꯭ꯔꯕ ꯌꯥꯎꯏ ꯀꯣꯟꯅꯍꯜꯂꯒꯦ ꯌꯥꯎꯗ꯭ꯔꯦ. ꯖꯤꯔꯥ ꯑꯁꯨꯕ
গরম পানি করে গাঢ় গরম পানি করে কিয় ভাল পাবি দিতে ঠাণ্ডা লাগছে বহুত আৰু বোকাটো চুৰু এতিয়া সেইকাৰণে গৰম পানী কৰি গাটো ধুই খাইছে লগাই টেবলেট শুনে নাই আছে টেবলেট খা ভাতনি খা খাই দেই নহয় এইটো মেচিন দি গৰমটো কৰ এই বাল্টিংটো লৈ আছোঁ বাল্টিংটো কি বান্ধি বাহিৰত আছে যে তই কি ক্ৰীম আছে তোমাৰতো কি ক্ৰীম আছে বৰপ্লাছ সেই আজি কি বাৰ কিয় মানডে চাং বড়ো ক্লাছটো কেনেকুৱা ক্ৰীমটো ক'ত লাভলি খান শেষ বৰপ্লাছ কলা হৈ যাব ৰাতি পেলাব বস্তু ৰাতি যাবি এখন নালাগে তো এই কম দামে মাল নভৰে না কম দামী নহয় ৰাখি যাবি মই গা চাই থৈ লগাম মই এই গা ধুই লগাও কাম নহয় দাড়ি কাটাৰ পিছত লগাই তো লগাম না কৈছোঁ ন মই একদিন ইউজ কৰিম চাং ৰাখি যাবি মই কিমান চব নষ্ট কৰিব নেকি চব লগাব নেকি কি মই চব লগাব নেকি ৰাখি যাবি tallada ma'am tawindre loisallage ma'am live se live ta amani khak jeng video ma'am pura ma thank you ma'am pura ma se matang singa loisal jage kha na toy kha toy khai ja ma'am loisal le ma'am loisal le